House of the government formation semang amde makoina ngai sin November tha deni November tha bo fawung semak tragadi moina claim torge habini tam masida center amasung state ki leiba BJP singi marta pau phongna da natragana center gi mafam sida center ki leaders in the state ki leaders including BJP MLA sin yamna kana pressure tawbang ngamdabagi phiom la sumaina MLA mana phongna November tha fawung manung the government formation la tawragtragadi speaker se project tawkani habasi masigi marumda kai makral laibra tamok kari anthamini India se de election tawraga mi khalaga govern to honsi habani bureaucrat na natragana center ri tharpa mi amana India se rule to baya de state se India se union of states ni hai ba se khwaidagi violate to se Manipur na number 1 habani president's rule khwaidagi thaba maham se Manipur or pasina akhoi Manipur gi chakhat pagi lambi da leiba leitabra haina akhoi na tunglom da yeng matam da akhoi na yeng doi se direct center na rule to se Manipur gi praja gi kholau se taba ngam de suppose akhoi na yeng matam da direct center rule se still huti mama phok se direct center rule haina rum pa ba ye masida Manipur chakhat pra Manipur gi development leibra adu 1972 da gi masagi on decision lo bang makanda masagi matam do RMC Manipur University adigi state matang jum chakhalak pagi development wakanda lakpa se mase masagi mina rule torka da lakpari sina ina hapet kanu du lakta ninga thamjabani center na kamani yengi habta hapet thamjani center na yeng base akhoi sum u matam da Manipur gi issue se moina thaidokpa mali habadi suppose number command habi rangani nakhoi hana loina pun kho kain he haigumba nakhoi da hoji community khra yaude irang toiba kangu khra mo separate talib kangu khra yaude noi phana pula kho kain haiba masih akhoi na mu yeng doi se India da center da pai government se noi jo hana pun kho do government se mu haiba ya bro suppose akhoi na government se da khoi ni yeng matam da population yam nei khra muslim am ho yaude Muslim ama yarakanda no government se mo habia bro yade Manipur macha am hoyaude Manipur macha ama yarakanda no government se mo habia de government se leigada baneba madu yaning da thokhaba kangu mayam do moina su mari ta le ta adi entire system se moina makhada mogi irang to ba kanguna tongan tagi haba kanguna wakalla na khanba kanguna Indian system se thugai raga leire democracy se marai cha tha halle habasina ani suboina ai habet thamjage unagi phu ya da ba kangu sina Manipur gi kamane khalam doino haba Manipur da wrong image ama piye adu yam tuina chala kanda kem tawi delhi da kem tawi haraga unaba phu phangdi hadi ngasagi akhoi ngasai planning process ba loi tokro ba unaba gi appointment phu pi ba yam ki cha unar yam ki kurum dawna yam tojana leiba amagi leader dawna moina unar handalak pa se masi akhoi Manipur pazada wrong message am piye masi mayam sidagi tholak pada krai tholak ke ka akhoi Manipur gi MLA hoji gi leibi ba